시준이 찌하나 찍으나 뚫을게야 난 떠지도 Hey, 너희 아니네 저거 있다 미두나 그냥 하이래 Hay nhóm hay vậy mà. 쌈도 사러 얘기 세 Hay. hỏi ngồi đâu bà xe Rồi. 1, 2, 3, 4, 5. cái nó là bà đi đâu rồi nè 저거 이거 신한 줄 아나 만나 사이 또 이거 뭐가 이놈이 이마 저거 좀 해야 되다. 이마 저거 잡아 줘. 아이 가이때. 아이 좀 수가 있대. 너희 어서 네가 많이 저거 있단 비야 아니 뭐 아니 팔 하나 하나 사기 얘도 비야 한 차라리. 펑러 난게 가진 누나 내 꼬나 쏘고 펑뭐 사러 1, 2, 3. 나마 호이수네 두이 사이도 타이나 클래스다 먹거든 야우리버니 살라게세 누미당 와이기나 마담다 누미나 진야드 당백간 담야 꼬리나 찔러봐 호호 말랑날리리다 혼나봐 Let's come to it. Xoài sắp rồi nữa giảm nè. Sẽ đẹp. Lấy dùng sao rồi vậy? Có máy sao vào đây nào? 1, 2, 3, 4, 5, 6. Rồi có thứ nào? Rồi. Ê, tôi có thằng tâm bài này đẹp. Mẹ ăn chút tâm đi. Mẹ ăn tâm mà tôi có khăn liên gì để nó tao luôn thế nào? Steve khăn bà, khá tâm mà khá nung ngại vậy, khá tao luôn thế nào? Biết ta này cũng gọi. Hỏi. 1, 2, 3, 4, 5, 6, 7, 8. Đây đi. Sao lại lo em mình thế? Phải xem. 저거 샴다 해가래. 아빠가 머니프리 댄서 모이겠다 보니까 나는 가리 오이도리 가진 오이 깨이 오이. 세. 과한테 내려줘. 가사 똑바기네 과연 짜니 나 마세. Nãy đi tại đây phải 서울안 뭐 맞지가 나오기네. 맞는 비슷 서울안. 한강내네 꼭꼭 아콘 할때 야로 있다. Ayu, anh khuất này. Tạm đông này anh bao giờ rồi nè. 짤로로 너 혼자 좀 따. 니 강아지가 상에 잘라디 레이러가 할라니네. 한강내나 봐. 이자누비 앞다 그야 너희는 보이세. 엄마, 아니, 아홈, 아기, 망아. 파르스 파드레수 이자누비 앞다 망아 뽑비네 해봐. 이자누비 망아 세바 떨어버리기. 마하라니네 하바인 오이리세. Anh đây nó gọi là sao tụi tụi. 와 스승도 비가 했다브라. Làm sao gia đình đánh đến sao tụi pi đi được. 와 사주디네 사사도 뻐과 마 사우드디네 아이디네 야다바 누나니 하이파이랑 심이도 거기도. Làm sao anh nghe. 사닝이 와 사주디네 이거 ngâm Lên ngâm mà mày nói gì. ngâm Nô ngả thế nên người ta có quả. 사사도 같은 거 트레이드 사이즈 뭐 너가 깨도 밑에 뭐 과, 그만 짜는 데 있나? Đúng thế ta sẽ trai đây, đúng là người trai, anh cũng trai. 사주디 까이노 싸기 되는 거 내리디. Nó trăm cái này là 2 ngàn người đánh vào đâu nó 2 giờ. Nên gì ạ? 당근에 아토미 아토네 그럼 와 맞다네. 아토미 하스네 와 맞다네. Hắn thì đã 2 cái đồng nè. 야래 싸매서맹 강아 너 사이다가 한라만 사갔다나 스테이스다. Ngang gì nè, thôi thì ngang gì nè. 또 뭐지? Ngang gì nè. Dạ sợ đồng hàng này nó ngang sợ lỗi quả chúng ta nè ta là sao không Sao? Ôi nằm dân này giờ thì là nằm dân kia nó không rồi thế mà. quả gì giải đại mà hai bác sao mà hay truy vậy gì pressure này hay vậy cứ nên đọc gì còn thua mà giải đọc ăn cái gì đó còn thua cái 아씨, 아코이 마지 나 이거는 꼬나 못 타가로 하지. 아씨, 떡하지다. 아이씨, 아코이 돈 내기는데. 돈비! 하이 돈비! 따 좀 신경 쓰 봐. 돈비! 따 좀 신경 쓰 봐. 돈비! Cái chị cho về. 세 꼬좀 더 타가로 세면 탔다. Ngâm mà đó. 암 타가로 미면 탔다. Ngâm mà đó. 그이런 건 말이야. 암 타가로 세세세. Ngâm mà đó. 말아 뭐 뿐인데 있었는데 하라사 벌레비도네. 딱 타고. Đây vì nó nói bục sẽ biết khát lên. Mà khát lên nó thằng ở cái là mình thằng này vậy cái đầu nó không thấy hả? 말을 못 버린다 하라사 벌레비 얘는 하라는 북빛 탈래도 좀 따라 아니니까 하라가. 세. Lấy ví dụ 2 tiền. 세. 시피게 기빠꾼 세. 아
ꯑꯍꯟꯕ ꯄꯤꯌꯨꯔꯣ ꯑꯍꯟꯕꯁꯨ ꯌꯥꯎꯔꯤꯌꯦ ꯄꯤꯅꯤꯀꯣ ꯄꯤꯗꯣꯏꯅꯤ ꯃꯤ ꯄꯤꯗꯕ ꯅꯪ ꯑꯩ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ ꯂꯥꯎꯅꯦ ꯄꯤꯈꯤꯕꯁꯤ ꯂꯥꯎ ꯑꯍꯟꯕ ꯄꯤꯗꯣꯏꯅꯦ ꯄꯩꯁꯥ ꯑꯍꯟꯕ ꯑꯃꯟꯕꯒ ꯄꯤꯕꯁꯤ ꯏꯅꯥꯎꯒꯤꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯄꯤꯗꯣꯏꯅꯦꯍꯦ ꯅꯪ ꯀꯩꯗꯧꯒꯦ ꯊꯥꯡꯒꯠꯂꯨ ꯁꯠ ꯑꯩ ꯄꯨꯡ ꯈꯥꯏꯖꯈ꯭ꯔꯦ ꯀꯅꯥ ꯕ꯭ꯔꯥꯏꯟ ꯆꯠꯂꯖꯥꯠꯅꯣ ꯉꯁꯤꯅ ꯍꯥꯏꯁ ꯀꯥꯟꯗꯦ ꯆꯤꯟ ꯁꯤꯡꯗꯣꯛꯑꯒ ꯄꯥꯎ ꯇꯝꯕꯒꯤ ꯌꯥꯝ ꯆꯠꯂ ꯃꯥꯜꯂꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯌꯥꯝ ꯂꯥꯛꯑꯦ ꯅꯥꯎꯕꯤ ꯍꯟꯗꯛꯇꯤ ꯅꯆꯦꯒꯤ ꯄꯥꯝꯕꯣꯝꯁꯦ ꯆꯥꯎꯔꯕꯅꯦ ꯌꯦꯡꯉꯣ ꯏꯆꯦ ꯃꯤꯅ ꯁꯟꯗꯣꯛꯄꯤ ꯅꯨꯄꯤ ꯆꯠꯂꯦ ꯑꯩ ꯕꯤ ꯌꯥꯎꯃꯤꯔꯥ ꯍꯥ ꯏꯆꯦ ꯁꯤꯡꯉꯥꯝꯁꯤꯅ ꯚꯥꯏꯔꯦꯟꯒꯤ ꯄꯥꯎ ꯇꯝꯃꯟ ꯇꯝꯅ ꯆꯦꯜꯂꯛꯄ ꯍꯣꯏ ꯇꯨꯔꯕꯅꯦꯕ ꯚꯥꯏꯔꯦꯟꯒꯤ ꯄꯥꯎ ꯇꯧꯔꯤꯁꯦ ꯇꯝꯕꯤ ꯇꯧꯕꯅꯦ ꯍꯥꯏꯕ ꯌꯦꯡꯉꯨꯅꯦ ꯅꯪꯅ ꯇꯣꯛꯑꯣꯅ ꯅꯪ ꯈꯪꯗꯕꯤ ꯇꯝꯕꯤꯕ ꯋꯥꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤꯅꯦꯀꯣ ꯅꯨꯄꯤ ꯈꯣꯏꯔꯤꯗꯅꯅꯦ ꯂꯩꯒꯗꯕ ꯏꯃꯥ ꯕꯕꯥꯅ ꯀꯧꯔꯛꯄꯗꯁꯨ ꯀꯩ ꯍꯥꯏꯒꯦꯅ ꯈꯨꯝꯒꯗꯕ ꯃꯤꯅ ꯀꯧꯔꯛꯄꯗꯁꯨ ꯐꯖꯅꯅꯦ ꯈꯨꯝꯕ ꯆꯥꯛꯄ ꯇꯧꯒꯗꯕ ꯑꯁ ꯅꯣꯏꯅ ꯁꯥꯟꯅꯩ ꯋꯥꯔꯤꯗꯣ ꯇꯥꯕ ꯌꯥꯕ ꯋꯥꯔꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤꯅꯦ ꯊꯤꯟꯗꯠꯀꯗꯕꯅꯦ ꯀꯥꯎꯁꯟꯒꯗꯕꯅꯦ ꯃꯥꯅꯦ ꯏꯆꯦ ꯆꯧꯕꯤ ꯊꯤꯟꯇꯠꯀꯗꯕꯅꯦ ꯅꯤꯡꯁꯤꯡꯒꯗꯕꯅꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯊꯤꯟꯗꯠꯀꯗꯕꯅꯦ ꯅꯨꯄꯤꯅ ꯉꯝꯗꯕ ꯑꯝꯇ ꯂꯩꯇꯕꯅꯦ ꯅꯨꯄꯥꯒꯁꯦ ꯊꯤꯡꯒꯥꯏꯒꯗꯕꯅꯦ ꯂꯣꯏꯅ ꯊꯤꯡꯒꯥꯏꯒꯗꯕꯅꯦ ꯅꯤꯡꯁꯤꯡꯒꯗꯕꯅꯦ ꯀꯥꯎꯁꯤꯟꯒꯗꯕꯅꯦ ꯆꯦ ꯍꯟꯅ ꯍꯥꯏꯕ ꯇꯥꯒꯗ꯭ꯔꯥ ꯆꯦ ꯇꯣꯟꯅ ꯍꯥꯏꯕ ꯇꯥꯒꯗ꯭ꯔꯥ ꯀꯣꯛꯇ ꯉꯥꯎꯔꯦ ꯑꯩ ꯏꯃꯥꯏ ꯃꯅꯥꯛꯇ ꯆꯪꯍꯧꯅ ꯐꯔꯅꯤ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯀꯅꯥꯅꯣ ꯊꯣꯡꯉꯨꯔꯣꯀꯣ ꯑꯩꯁꯨ ꯉꯝꯃꯔꯣꯏ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯕꯗꯣ ꯉꯝꯃꯔꯣই ꯑꯩꯁꯨ ꯉꯝꯃꯔꯣꯏ ꯑꯦ ꯃꯣꯏ ꯂꯣꯏ ꯀꯨꯝꯈ꯭ꯔꯦꯅꯦ ꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯔꯗꯧꯅꯦ ꯑꯩꯗꯤꯅꯦ ꯑꯩ ꯍꯥꯏꯁꯤꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯔꯗꯧꯅꯦ ꯂꯥꯝ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯊꯣꯡ ꯇꯥꯅꯤꯅꯦ ꯑꯩꯅꯦ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯂꯣꯏ ꯇꯧꯗꯧꯔꯝꯅꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯣꯡꯉꯤꯗ ꯀꯅꯥꯝꯇ ꯌꯥꯎꯗꯦ ꯑꯩꯗꯤꯅꯦ ꯑꯩ ꯍꯥꯏꯁꯤꯅꯦ ꯑꯩꯅꯦ ꯏꯊꯟꯗꯅ ꯂꯣꯏꯅ ꯇꯥꯏꯕ ꯐꯃꯨꯡꯗ ꯂꯣꯏ ꯇꯨꯝꯗꯅ ꯂꯣꯏ ꯂꯩꯔꯝꯃꯅꯦꯕ ꯀꯔꯤꯅꯣ ꯈꯪꯗꯦꯍꯦ ꯀꯅꯥꯝꯇ ꯆꯪꯉꯛꯄ ꯅꯠꯇꯦ ꯉꯁꯥꯏꯗꯒꯤ ꯊꯣꯡꯉꯤꯁꯦ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯦ ꯕꯦꯝꯃ ꯑꯩꯅ ꯂꯣꯏꯔꯦ ꯅꯃꯥꯗꯤ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯎꯗ꯭ꯔꯣ ꯀꯩꯅꯣ ꯅꯪꯅ ꯊꯣꯡꯉꯤꯁꯦ ꯀꯩ ꯊꯣꯡꯉꯒꯦꯕ ꯍꯣ ꯑꯩꯅꯅꯦ ꯉꯁꯥꯏꯗꯒꯤ ꯊꯣꯡꯉꯤꯕ ꯂꯥꯝꯕ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯂꯥ ꯐꯪꯗꯦꯒꯅ ꯃꯣꯔꯥꯔ ꯀꯩꯅꯣꯝ ꯊꯥꯔ ꯅꯦꯠꯂꯨ ꯌꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯗꯨꯕ ꯅꯆꯥꯅꯨꯄꯤꯁꯤꯡꯅ ꯉꯥꯡꯕ ꯉꯝꯗꯕ꯭ꯔꯥ ꯀꯔꯤꯅꯣ ꯌꯨꯝꯁꯤꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯋꯥꯏ ꯂꯨꯇꯣꯟꯁꯤꯗ ꯂꯥꯛꯏꯅꯤ ꯂꯥꯛꯄ ꯇꯥꯕꯅꯦ ꯅꯆꯥꯅꯨꯄꯤ ꯃꯌꯥꯝꯗ ꯍꯥꯏꯕ ꯉꯝꯗꯗꯅ ꯑꯩꯉꯣꯟꯗ ꯑꯣꯟꯖꯟꯗꯅ ꯍꯥꯏꯔꯦ ꯋꯥꯔꯦ ꯑꯩꯈꯣꯏꯁꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯣꯏꯗꯨꯕꯣ ꯃꯈꯥꯗ ꯂꯣꯏ ꯀꯨꯝꯈ꯭ꯔꯅꯤ ꯐꯣꯟ ꯂꯣꯏ ꯌꯦꯡꯉꯝꯃꯅꯤ ꯑꯗꯣ ꯅꯪꯅ ꯊꯣꯡꯉꯕ ꯅꯠꯇ꯭ꯔꯣ ꯏꯆꯥꯗꯤ ꯃꯔꯝꯃꯨꯛꯄꯤ ꯑꯇꯣꯝꯕꯤꯅꯦꯅ ꯏꯃꯥꯅ ꯂꯨꯅ ꯇꯧꯔ ꯊꯝꯃꯤꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯂꯨꯅ ꯇꯧꯔꯦ ꯇꯧꯔꯤꯁꯤꯗꯤ ꯅꯥꯟꯗꯅ ꯊꯝꯃꯤꯁꯤꯗꯤ ꯅꯃꯥꯅ ꯁꯥꯀꯦꯅ ꯌꯣꯛꯏꯁꯤꯗꯤ ꯑꯗꯣ ꯏꯆꯦ ꯍꯣꯏꯗꯣ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯍꯟꯕ ꯌꯥꯗꯕ꯭ꯔꯥꯕ ꯈꯪꯗ꯭ꯔꯦꯗ ꯅꯣꯏ ꯅꯆꯦ ꯍꯣꯏ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯖꯪꯒꯜꯗ ꯆꯠꯂꯒꯅꯦ ꯀꯩ ꯃꯃꯥꯏꯗꯣ ꯅꯥꯜꯂꯒ ꯂꯩꯔꯨꯔꯒꯦ ꯅꯪꯅ ꯈꯔ ꯉꯥꯡꯅ ꯁꯪꯅꯕ ꯌꯥꯏꯗꯅꯅꯦ ꯑꯩꯅꯅꯦ ꯅꯪꯉꯣꯟꯗꯅꯦ ꯋꯥ ꯃꯌꯥꯝ ꯑꯃ ꯁꯤꯟꯅꯗꯅ ꯌꯨꯝ ꯀꯩ ꯌꯦꯡꯍꯟꯗꯅ ꯊꯝꯃꯤꯁꯤꯅꯤ ꯍꯌꯦꯡꯋꯥꯏꯅꯦ ꯂꯝ ꯌꯦꯟꯅꯔꯛꯄ ꯃꯇꯝꯗꯅꯦ ꯅꯪꯒꯤ ꯁꯔꯨꯛ ꯆꯥꯎꯅ ꯄꯤꯗꯣꯏꯅꯤ ꯅꯣꯏ ꯅꯨꯄꯤ ꯉꯥꯛꯇꯅꯤꯅꯅꯦ ꯅꯪꯉꯣꯟꯗ ꯄꯤꯗꯣꯏꯅꯤ ꯅꯃꯥꯅ ꯈꯪꯉꯕ ꯄꯤꯔꯅꯤ ꯅꯆꯥꯅꯨꯄꯤ ꯃꯌꯥꯝꯅ ꯇꯥꯞ ꯃꯨꯟꯅꯈ꯭ꯔꯅꯤ ꯃꯣꯏꯅꯅꯦ ꯃꯨꯟꯕ ꯃꯇꯤꯛ ꯅꯠꯇꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅꯅꯦ ꯂꯝ ꯑꯆꯧꯕ ꯑꯃ ꯄꯤꯗꯣꯔꯤꯕꯅꯦ ꯑꯩꯅ ꯈꯪꯉꯕ ꯃꯣꯏꯅ ꯉꯁꯤ ꯀꯠꯇꯟ ꯂꯥꯏ ꯆꯨꯔꯀꯥꯟꯗ ꯀꯩꯗꯧꯕꯒꯤ ꯃꯣꯏꯗ ꯑꯩꯅ ꯍꯤꯡꯒꯣꯜ ꯄꯤꯗꯣꯏꯅꯣ ꯄꯤꯔꯣꯏ ꯁꯦ ꯃꯔꯝ ꯃꯣꯛꯄ ꯆꯥꯛꯇꯣ ꯊꯣꯡꯒꯦ ꯑꯩ ꯆꯥꯛꯁꯦ ꯌꯥꯝ ꯂꯥꯝꯃꯦ ꯄꯤꯔꯒꯅꯤ ꯏꯃꯥꯁꯨ ꯀꯗꯔ ꯇꯧꯁꯟꯅꯔꯒ ꯊꯣꯛꯈ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯑꯩ ꯈ꯭ꯋꯥꯏ ꯈꯪꯕꯨ ꯈꯪꯉꯤꯅꯦꯍꯦ ꯀꯩ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯂꯝ ꯍꯥꯏꯕꯅꯤ ꯃꯥꯒꯤꯗꯣ ꯑꯩ ꯇꯥꯍꯧꯋꯦ ꯂꯝ ꯍꯥꯏꯕꯅꯤ ꯃꯥꯅꯤ ꯂꯝ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯦ ꯂꯝꯗꯨꯕꯨ ꯏꯆꯟꯁꯤꯗ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯄ ꯇꯪꯈꯥꯏ ꯄꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯉꯥꯗ ꯀꯩ ꯊꯥꯗꯔꯤꯒꯦ ꯄꯤꯗꯧꯔꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯄꯤꯗꯧꯔꯤ ꯅꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯏꯆꯦꯅ ꯍꯥꯏꯌꯨ ꯑꯩ ꯑꯩꯈꯣꯏ ꯃꯥꯅ ꯆꯞ ꯃꯥꯟꯅꯅꯅꯦ ꯄꯤꯒꯗꯕ ꯄꯣꯏꯟ ꯑꯃꯕꯨ ꯆꯦꯟꯅꯕ ꯌꯥꯔꯣꯏ ꯈꯪꯕ꯭ꯔꯥ ꯅꯣꯏꯅ ꯀꯔꯤ ꯇꯧꯔꯗꯅ ꯏꯃꯨꯡꯁꯤ ꯀꯔꯤ ꯌꯦꯡꯁꯜꯂꯗꯅ ꯀꯔꯤ ꯍꯥꯏꯕ ꯏꯜꯂꯗꯅ ꯑꯩꯅ ꯂꯝ ꯆꯞ ꯃꯥꯟꯅꯅ ꯄꯤꯗꯧꯔꯤꯒꯦ ꯃꯉꯣꯟꯗ ꯇꯪꯈꯥꯏ
ꯇꯪꯈꯥꯏ ꯑꯃ ꯄꯤꯗꯧꯔꯤ ꯌꯦꯡꯉꯣ ꯑꯉꯥꯡꯁꯤꯅ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯏꯃꯨꯡꯁꯦ ꯁꯦꯟꯅꯗꯅ ꯂꯩꯔꯦ ꯅꯣꯏꯕꯨ ꯌꯦꯡꯉꯨꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯃꯨꯡ ꯄꯨꯍꯜꯂꯤꯕ ꯅꯣꯏꯁꯤꯕꯨ ꯉꯛꯇ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯉꯝꯕꯨ ꯉꯝꯃꯤꯅꯦ ꯅꯪꯗꯤ ꯁꯤꯗꯤ ꯃꯁꯥꯒꯤ ꯆꯥꯎꯍꯦꯟꯗ꯭ꯔꯕ ꯍꯥꯏꯁꯤ ꯌꯥꯗ꯭ꯔꯕ ꯃꯃꯥ ꯃꯣꯏ ꯄꯨꯂꯛꯇ꯭ꯔꯤꯉꯩꯗꯗꯤ ꯑꯩꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯆꯦꯁꯨ ꯑꯝꯇ ꯇꯧꯗꯕꯅꯤ ꯌꯥꯔꯦ ꯅꯪ ꯄꯣꯛꯁꯤꯀꯥꯟꯗꯁꯨ ꯑꯩꯅ ꯍꯥꯟꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯈꯪꯕ꯭ꯔꯥ ꯇꯧꯔꯝꯃꯅꯤꯅꯦ ꯅꯪ ꯄꯣꯛꯁꯤꯀꯥꯟꯗ ꯀꯅꯥ ꯍꯥꯟꯅ ꯇꯧꯏ ꯅꯪꯒꯤꯁꯨ ꯀꯅꯥ ꯍꯥꯟꯅ ꯄꯣꯛꯀꯦ ꯆꯍꯤ ꯇꯪꯈꯥ ꯈꯔꯗꯤ ꯏꯕꯥꯅꯤ ꯁꯥꯟꯅꯩ ꯌꯥꯔꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯔꯦ ꯊꯕꯛ ꯆꯠꯂꯨꯕꯒꯤꯅꯦ ꯀꯣꯛꯀ ꯆꯤꯛꯄꯒꯅꯦ ꯉꯥꯡꯅꯕꯤꯔꯛꯑꯅꯨ ꯅꯣꯏ ꯅꯈꯣꯟꯗꯣ ꯌꯥꯝ ꯄꯥꯜꯂꯦ ꯀꯣꯛꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯔꯝ ꯃꯣꯛꯄ ꯑꯩꯅ ꯍꯩꯕ ꯏꯟꯕꯗꯅꯦ ꯂꯝꯁꯦ ꯇꯪꯈꯥꯏꯗ ꯅꯠꯇꯦ ꯃꯄꯨꯝ ꯄꯤꯊꯣꯛꯇꯣꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯃꯉꯣꯟꯗꯅꯦ ꯂꯝ ꯇꯪꯈꯥꯏ ꯑꯃ ꯄꯤꯊꯣꯛꯀꯗꯧꯔꯤ ꯑꯩꯅ ꯍꯩꯕ ꯏꯟꯕ ꯃꯔꯝ ꯃꯣꯛꯄ ꯃꯤꯗꯅꯦ ꯂꯝꯁꯦ ꯇꯪꯈꯥꯏꯗ ꯅꯠꯇꯦ ꯃꯄꯨꯝ ꯄꯤꯊꯣꯛꯇꯣꯔꯤꯕꯅꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯑꯩ ꯆꯠꯂꯦ ꯑꯗꯨꯗꯤ ꯀꯥꯏ ꯌꯥꯗꯣꯏꯅꯣ ꯌꯦꯡꯉꯣ ꯍꯥꯏꯕ ꯃꯔꯥꯡꯗ ꯊꯣꯛꯏꯅꯦ ꯍꯥꯏꯕ ꯚꯥꯏꯔꯦꯜꯁꯦ ꯑꯩꯅ ꯈꯔ ꯍꯩꯁꯤꯡꯗꯅꯅꯦ ꯁꯦ ꯑꯩ ꯍꯥꯟꯅ ꯄꯥꯎ ꯐꯪꯉꯤꯁꯦ ꯎꯔꯦꯗꯅ ꯌꯥꯔꯦ ꯉꯥꯡꯗꯣ ꯂꯩ ꯆꯠꯊꯠꯂꯣ ꯌꯦꯡꯉꯨ ꯎꯔꯦꯗꯅ ꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯕ ꯅꯣꯏ ꯍꯩꯃꯥ ꯚꯥꯏꯔꯦꯜ ꯍꯥꯏꯁꯦ ꯑꯁꯦꯡꯕ ꯊꯣꯛꯄꯗꯨꯅꯦ ꯚꯥꯏꯔꯦꯜ ꯆꯠꯂꯛꯇꯣꯏꯁꯦ ꯁꯤꯁꯨ ꯍꯪꯉꯤꯍꯦ ꯈꯪꯉꯤ ꯂꯧ ꯋꯥꯏ